ꯄꯤ ꯂꯥꯏꯖꯄꯥꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯂꯤꯀꯥ ꯊꯣꯏꯕ ꯑꯃꯗꯤ ꯃꯣꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯒ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯣꯆꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯂꯧ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯝꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯆꯜꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯃꯣꯆꯥꯅ ꯃꯆꯟꯅꯨꯄꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯥꯡꯁꯤꯡꯗꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯎꯃꯪ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯨ ꯄꯨꯕ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯁꯥꯠꯄ ꯃꯐꯝ ꯑꯃꯈꯛ ꯂꯩ꯫ ꯃꯐꯝꯁꯤ ꯅꯣꯡꯃꯗꯤ ꯃꯣꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯣꯆꯥꯅ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯉꯩꯗ ꯂꯩꯍꯤ ꯆꯨꯞꯄ ꯂꯥꯛꯄ ꯈꯣꯏꯃꯨ ꯈꯔ ꯑꯀꯣꯏꯕꯗꯨꯗ ꯂꯩꯅ ꯄꯥꯏꯗꯨꯅ ꯂꯩ ꯑꯃꯃꯝꯗ ꯇꯣꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯏꯃꯨꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯉꯁꯥꯏꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯣꯆꯥ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯏ꯫ ꯂꯩ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯩ 4-5ꯈꯛ ꯍꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯈꯥꯡꯄꯣꯛꯁꯪ ꯌꯧꯔꯕ ꯃꯇꯝꯗ ꯃꯣꯆꯥꯅ ꯃꯆꯟꯅꯨꯄꯤ ꯃꯥꯂꯤꯀꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯑꯗꯨ ꯄꯤ ꯂꯥꯏꯖꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯆꯥꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥ, ꯅꯍꯥꯛꯄꯨ ꯅꯇꯣꯝꯇ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯕꯨꯡꯗꯤ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯀꯌꯥꯗ ꯋꯥꯔꯨꯔꯦ꯫ ꯁꯦ, ꯅꯕꯨꯡꯅ ꯏꯆꯜꯒꯤꯗꯃꯛꯇ ꯂꯩ ꯍꯦꯛꯂꯛꯄꯅꯤ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯍꯨ ꯆꯦꯜꯂꯕ ꯂꯩꯁꯤꯡꯗꯨ ꯄꯤ꯫ ꯃꯥꯂꯤꯀꯥ ꯂꯩꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯧꯏ꯫ ꯑꯗꯨꯒ ꯂꯩꯁꯤꯡꯗꯨ ꯃꯅꯝ ꯅꯝꯖꯩ꯫ ꯂꯩ ꯑꯗꯨ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯃꯥꯂꯤꯀꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯌꯥꯗ ꯀꯣꯡꯒꯣꯟ ꯕ꯭ꯔꯤ ꯀꯥꯕ ꯃꯈꯩ ꯂꯦꯛꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯂꯤꯀꯥ ꯑꯁꯤꯕ ꯑꯃꯒꯨꯝ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯂꯤꯀꯥ ꯁꯅꯥꯒꯤ ꯐꯖꯔꯕ ꯃꯄꯨꯡ ꯐꯥꯅ ꯁꯠꯀꯥꯏꯔꯕ ꯊꯝꯕꯥꯜ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯗꯨ ꯌꯥꯝꯅ ꯐꯖꯔꯝꯕꯗꯒꯤ ꯂꯩꯅꯥꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯈꯨꯏꯊꯔꯛꯇꯨꯅ ꯃꯁꯛ ꯃꯆꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯣꯆꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯄꯥꯠ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯂꯪꯊꯈꯤ꯫ ꯑꯁꯨꯝꯅ ꯍꯨ ꯆꯦꯜꯂꯕ ꯂꯩ ꯑꯁꯤꯅ ꯏꯁꯤꯡꯗ ꯍꯦꯛ ꯇꯥꯈꯤꯕꯗꯒꯤ ꯄꯤ ꯂꯥꯏꯖꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤ ꯇꯞꯅ ꯑꯃꯨꯕ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯄꯅ ꯇꯨꯔꯦꯜ ꯄꯨꯝꯕ ꯑꯃꯗꯤ ꯁꯃꯨꯗ꯭ꯔ ꯄꯨꯝꯕꯒꯤ ꯏꯁꯤꯡꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯑꯃꯨꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯃꯣꯆꯥ ꯂꯃꯟ ꯈꯨꯝꯂꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯀꯥ ꯂꯥꯝꯅ ꯈꯦꯛꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯨꯞꯄ ꯁꯥꯕ ꯀꯌꯥ ꯐꯥꯎꯔꯛꯄꯗꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯨꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯨꯝꯁꯤꯜꯂꯛꯄꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯨꯖꯦꯡ ꯌꯧꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯆꯩꯅꯥꯁꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯀꯌా ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯤꯉꯩꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯊꯣꯏꯕꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯅꯥꯎꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯃꯌꯥꯝꯗꯨ ꯈꯪꯊꯥ ꯊꯥꯗꯔꯝꯂꯒ ꯃꯅꯥꯎ ꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯣꯟꯈꯠꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯊꯣꯏꯕ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯇꯦꯔꯥ ꯄꯥꯏꯕꯤꯒꯤ ꯃꯅꯥ ꯈꯔ ꯊꯨꯅ ꯌꯥꯡꯅ ꯍꯦꯛꯂꯗꯨꯅ ꯃꯣꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯍꯜꯂꯛꯂꯤꯕ ꯃꯇꯝꯗꯨ ꯈꯖꯤꯛꯇꯪ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯣꯆꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯕꯅ ꯃꯣꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯀꯞꯆꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯟꯅꯨꯄꯤ ꯃꯥꯂꯤꯀꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯥꯂꯤꯀꯥ ꯎꯗ꯭ꯔꯕꯗ ꯊꯣꯏꯕꯅ ꯃꯥꯂꯤꯀꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯦ꯫ ꯃꯥꯂꯤꯀꯥꯁꯨ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯔꯦ꯫ ꯊꯣꯏꯕ ꯃꯅꯥꯎꯅꯨꯄꯥ ꯂꯩꯇꯕꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ, ꯃꯆꯟꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ, ꯃꯁꯥꯗꯨ ꯋꯥꯈꯜꯅ ꯂꯥꯛꯍꯠꯈꯤꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯀꯝꯗꯧꯔꯤ? ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯁꯃꯨꯗ꯭ꯔ ꯑꯃꯗꯤ ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯝꯅꯃꯛ ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯣꯏꯔꯕꯗ ꯏꯁꯤꯡꯗ ꯃꯌꯨꯝ ꯑꯣꯏꯖꯕ ꯖꯤꯕ ꯄꯨꯝꯕ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯖꯤꯜꯂꯛꯈꯤ꯫ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯂꯨꯕ ꯀꯪꯐꯥꯜꯗ ꯂꯩꯕ ꯖꯤꯕ ꯄꯨꯝꯅꯃꯛꯁꯨ ꯃꯤꯑꯣꯏꯕꯗꯒꯤ ꯍꯧꯅ ꯃꯊꯪ ꯁꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤ ꯂꯥꯏꯖꯄꯥꯠꯀꯤ
ꯂꯩꯔꯥꯏꯒꯤ ꯂꯩꯅꯨꯡꯗ ꯃꯀꯣꯟ ꯑꯣꯏꯗꯨꯅ ꯂꯩꯕ ꯅꯍꯥꯟ ꯃꯈꯩ ꯁꯥꯐꯣꯡꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟꯗꯨ ꯃꯇꯧꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯗ ꯍꯨ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯆꯨꯞꯁꯤꯟꯕ ꯉꯝꯕ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯀꯣꯟꯗꯒꯤ ꯖꯔ ꯖꯔ ꯃꯕꯨꯛꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯄꯤ ꯂꯥꯏꯖꯄꯥꯠꯀꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯦ꯫ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕꯗ ꯂꯥꯏꯔꯦꯟꯗꯨ ꯃꯃꯩꯗꯒꯤ ꯍꯧꯔꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯀꯣꯛꯀ ꯃꯃꯩꯒꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯁꯥꯕꯧꯒꯤ ꯃꯇꯨꯒꯨꯝꯅ ꯑꯇꯨꯝꯕ ꯃꯇꯨ ꯀꯌꯥ ꯀꯥꯞꯊꯣꯔꯛꯇꯨꯅ ꯍꯨ ꯄꯨꯝꯕ ꯑꯇꯨꯝꯕ ꯃꯇꯨꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯆꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯍꯨꯁꯤꯡ ꯑꯗꯨ ꯆꯨꯞꯁꯤꯟꯈ꯭ꯔꯕꯗ ꯂꯥꯏꯔꯦꯟꯗꯨ ꯍꯥꯟꯅꯒꯤ ꯃꯁꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯀꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯅꯥ ꯄꯨꯝꯅꯃꯛ ꯈꯨꯏꯊꯔꯕ ꯃꯁꯛ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯎꯝꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯉꯥꯖꯥꯎ ꯐꯥꯅꯅꯕꯒꯤꯗꯃꯛ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯃꯗ ꯂꯥꯏꯔꯦꯟ ꯑꯁꯤ ꯊꯨꯔꯦ꯫ ꯂꯥꯡ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯇꯥꯕ ꯄꯨꯅꯤꯁꯟ ꯀꯧꯕ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯡ ꯀꯥꯏꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯊꯥꯛꯂꯝꯕ ꯂꯥꯡꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯂꯧꯈꯠꯄ ꯃꯇꯝꯗ ꯉꯥ ꯑꯃꯠꯇꯁꯨ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯊꯨꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯥꯗ ꯅꯤꯡꯍꯟꯅꯕ ꯐꯥꯎꯕꯗꯒꯤ ꯑꯔꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯡꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯡꯒꯣꯜ ꯀꯥꯕ ꯈꯔ ꯎꯔꯝꯃꯤ꯫ ꯀꯣꯡꯒꯣꯜꯁꯤꯡꯗꯨ ꯎꯔꯨꯕꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯥꯡ ꯑꯗꯨꯗꯤ ꯂꯨꯃꯟꯈꯤꯕꯗꯒꯤ ꯆꯤꯡꯈꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯩ ꯊꯪꯗ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯡ ꯑꯗꯨꯕꯨ ꯀꯪꯐꯥꯜꯗ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯃꯥꯒꯤ ꯂꯥꯡꯗꯨꯗ ꯊꯨꯔꯝꯕ ꯑꯗꯨꯗꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯍꯦꯛ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯔꯦꯟ ꯑꯁꯤꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯈꯔ ꯈꯔ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯌꯥ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯌꯥꯎꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯂꯥꯏꯔꯦꯟꯁꯤꯕꯨ ꯍꯥꯠꯂꯒ ꯄꯣꯠꯁꯛꯁꯤ ꯂꯧꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯦꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯇꯨꯞ ꯀꯌꯥ ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯀꯣꯛꯇꯨ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯗꯒꯤ ꯑꯔꯪꯕ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯂꯩꯅꯥ ꯄꯨꯝꯕ ꯈꯨꯏꯊꯔꯨꯔꯕ ꯃꯆꯨ ꯃꯃꯦꯟ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯁꯠꯀꯥꯏꯔꯕ ꯊꯝꯕꯥꯜꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯊꯝꯕꯥꯜꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯊꯝꯕꯥꯜꯁꯤ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯂꯩꯅꯥꯁꯤꯡꯗꯨ ꯇꯦꯛꯈꯠꯂꯛꯇꯨꯅ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯛꯈꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤ ꯍꯟꯈ꯭ꯔꯕꯗ ꯃꯇꯨꯞ ꯃꯇꯨꯞ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯁꯝꯖꯤꯟꯅꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯍꯤꯡꯖꯅꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯦꯛ ꯊꯥꯗꯕꯗ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯔꯥ ꯍꯦꯟꯃꯟꯕꯅꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯆꯔꯥ ꯍꯦꯟꯃꯟꯗꯨꯅ ꯁꯣꯏꯗꯅꯃꯛ ꯁꯤꯔꯅꯤ꯫ ꯍꯟꯗꯛꯇꯤ ꯉꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜꯁꯤ ꯏꯅꯤꯡꯊꯧꯗ ꯀꯠꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯪꯗꯤ ꯐꯪꯕ ꯌꯥꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯝꯕꯥꯜꯁꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯇꯨꯔꯦꯜ ꯑꯃꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯟꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯌꯧꯔꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯂꯦꯞꯇꯨꯅ ꯍꯤ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ
ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯔꯁꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯈꯔꯁꯤꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯠꯀꯥꯏꯔꯕ ꯊꯝꯕꯥꯜ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯨꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯗꯒꯤ ꯃꯨꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟꯅ ꯃꯨꯟꯅꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯁꯤꯅ ꯇꯨꯔꯦꯜꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯇꯨꯔꯦꯜꯗꯨ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯛꯇꯨꯅ ꯑꯀꯟꯕ ꯏꯔꯩ ꯑꯃꯗ ꯊꯝꯕꯥꯜꯗꯨ ꯆꯦꯟꯊꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯤꯍꯧ ꯆꯥꯎꯕ ꯃꯈꯣꯏ ꯄꯨꯝꯕ ꯂꯦꯛꯇꯨꯅ ꯇꯣꯛꯂꯦ꯫ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯏꯔꯩꯗ ꯑꯁꯨꯝ ꯆꯦꯟꯊꯔꯛꯄꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯨꯡꯂꯔꯦ꯫ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜꯁꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯂꯪꯕ ꯃꯍꯥꯛꯁꯨ ꯃꯣꯡ ꯍꯥꯗꯅ ꯊꯝꯕꯥꯜꯁꯤꯒꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯆꯣꯏꯅ ꯀꯤꯟꯊꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯁꯤꯠꯅꯤꯡꯗ ꯁꯤꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯨꯝꯊꯥꯡ ꯊꯣꯔꯛꯇꯨꯅ ꯆꯨꯝꯊꯥꯡꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤꯗ ꯏꯇꯤꯜꯂꯔꯦ꯫ ꯑꯁꯨꯝꯅ ꯆꯨꯝꯊꯥꯡ ꯑꯁꯤꯅ ꯏꯇꯤꯜꯂꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯃꯉꯥꯜ ꯅꯥꯏꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯃꯥꯂꯤꯀꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗꯒꯤ ꯃꯥꯂꯤꯀꯥ ꯂꯦꯞꯈꯠꯂꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯇꯔꯪ ꯇꯔꯪ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯨ ꯎꯖꯕꯗ ꯆꯤꯟꯕꯥꯜꯗ ꯃꯃꯨꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯃꯥꯂꯤꯀꯥ ꯂꯩꯔꯥꯏꯗ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯔꯩ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯏꯁꯤꯡ ꯏꯔꯩꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯂꯤꯀꯥꯗꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯔꯩ ꯑꯗꯨꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯃꯥꯂꯤꯀꯥ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯄꯗꯗꯤ ꯃꯥꯂꯤꯀꯥ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯥꯂꯤꯀꯥ ꯉꯛꯂꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯑꯆꯧꯕ ꯑꯋꯥꯡꯕ ꯅꯨꯡꯖꯥꯎ ꯀꯌꯥꯅ ꯄꯜ ꯑꯣꯏꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯈꯪꯗ꯭ꯔꯕ ꯂꯝ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯑꯁꯪꯕ ꯍꯅꯧ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨ ꯑꯁꯪꯕ ꯍꯥꯅꯧꯇꯅ ꯀꯨꯞꯂꯕ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯊꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯀꯥꯅ ꯏꯁꯤꯡ ꯑꯁꯤꯗ ꯄꯨꯊꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯥꯄꯤ ꯍꯅꯧꯁꯤꯡ ꯄꯨꯝꯕꯗꯨ ꯃꯆꯨ ꯀꯌꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜꯒꯤ ꯃꯃꯤꯗꯨꯁꯨ ꯃꯉꯥꯜ ꯅꯥꯏꯔꯛꯇꯨꯅ ꯏꯔꯪ ꯂꯪꯅ ꯂꯩꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯦ ꯊꯝꯕꯥꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀꯨꯔꯥꯛꯀꯤ ꯑꯆꯧꯕ ꯃꯁꯥ ꯄꯥꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯅꯤꯗꯨꯁꯨ ꯃꯇꯣꯝꯇ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯂꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯍꯧꯖꯤꯛ ꯃꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯂꯝꯕꯤꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅꯃꯛ ꯇꯥꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯤꯀꯥꯒꯤ ꯃꯈꯨꯠ ꯈꯨꯖꯦꯡꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯥꯂꯤꯀꯥꯕꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯔꯛꯄꯅ ꯅꯤꯡꯊꯤꯔꯕ ꯄꯨꯛꯅꯤꯡ ꯍꯨꯅ ꯊꯃꯣꯏ ꯐꯥꯎꯕ ꯏꯪꯍꯟꯕ ꯉꯝꯕ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯌꯥꯡꯂꯝꯕꯨꯝꯅ ꯆꯤꯛꯅ ꯀꯥꯏꯅꯗꯅ ꯁꯥꯠꯄ ꯃꯐꯝ ꯑꯃꯈꯛ ꯌꯧꯔꯛꯂꯦ꯫ ꯃꯥꯂꯤꯀꯥꯗꯤ ꯃꯌꯥꯡꯂꯝꯕꯨꯝꯁꯤꯡꯒꯤ ꯅꯤꯡꯊꯤꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯌꯥꯡꯂꯝꯕꯨꯝꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯂꯤꯀꯥ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯒꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯥꯂꯤꯀꯥꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯅꯨꯡꯉꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨ ꯈꯣꯡꯊꯥꯡꯗ ꯇꯞꯅ ꯃꯌꯥꯡꯂꯝꯕꯨꯝ ꯃꯔꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯥꯡꯂꯝꯕꯨꯝꯒꯤ ꯂꯩꯅꯥꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯌꯧꯅ ꯇꯨ ꯆꯨꯡꯕꯒꯨꯝ ꯐꯥꯎꯖꯩ꯫ ꯃꯌꯥꯡꯂꯝꯕꯨꯝꯒꯤ ꯏꯪꯅ ꯅꯨꯡꯁꯤꯔꯕ ꯃꯅꯝꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯂꯥꯟꯈꯤꯕꯗ ꯋꯥꯈꯜ ꯇꯌꯥꯡ ꯇꯁꯣꯏꯗꯨꯅ ꯈꯣꯏꯗꯧ ꯊꯝꯕꯥꯜ ꯌꯧꯅ ꯏꯪꯍꯜꯂꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟꯕꯨ ꯁꯤꯡꯊꯥꯕꯗ ꯂꯣꯏꯔꯔꯣꯏꯗꯕ ꯅꯤꯡꯊꯤꯖꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯣꯡ ꯍꯥꯖꯗꯕꯤ ꯃꯌꯥꯡꯂꯝꯕꯨꯝ ꯂꯩꯔꯦꯟꯅꯤ꯫ ꯃꯥꯂꯪꯕ ꯃꯍꯥꯛꯅ ꯌꯩꯕꯗ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯤ꯫ ꯄꯥꯛꯂꯕ ꯏꯄꯥꯛꯀꯨꯝꯂꯕ ꯃꯌꯥꯡꯂꯝꯕꯨꯝ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯃꯐꯝꯁꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯁꯥꯁꯤꯡꯗꯨ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯃꯗꯒꯤ ꯂꯥꯟꯊꯣꯔꯛꯄꯒꯨꯝ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠꯀ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯆꯤꯝꯕꯥꯜꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅꯩ꯫ ꯃꯥꯂꯤꯀꯥꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯏꯇꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯇꯥ ꯑꯩꯒꯤ ꯃꯤꯡ ꯍꯤꯡꯒꯦꯂꯩ ꯀꯧꯏ, ꯃꯐꯝ ꯑꯁꯤ ꯁꯅꯥꯌꯥꯏ ꯀꯧꯏ, ꯁꯅꯥꯌꯥꯏ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯩꯍꯥꯛꯁꯦ꯫ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯄꯣꯛꯄꯗꯒꯤ ꯃꯅꯥ ꯄꯪꯅ ꯄꯣꯛꯂꯛꯈꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯝꯗꯨ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯅ ꯄꯥꯜꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯑꯩꯍꯥꯛꯀꯅ ꯁꯪꯕꯥꯅꯕꯤ ꯍꯥꯏꯅ ꯀꯧꯔꯦ꯫ ꯁꯪꯕꯥꯅꯕꯤ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯑꯉꯥꯡꯅꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯔꯤꯕ ꯃꯈꯩ ꯂꯩꯕꯥꯛꯁꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯪꯕꯥꯅꯕꯤꯅ ꯁꯥꯎꯕ ꯅꯠꯇ꯭ꯔꯒ ꯀꯞꯄ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯁꯤ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯟꯕ ꯃꯈꯩ ꯏꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯪꯕꯥꯅꯕꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯗ ꯆꯠꯇꯨꯅ ꯁꯥꯟꯅꯔꯨꯕꯖꯥꯠꯅꯤ꯫ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯃꯥꯡꯉꯩꯗꯒꯤ ꯂꯌꯥꯝꯅ ꯍꯤꯡꯆꯥꯕ ꯄꯨꯝꯕꯒꯤ ꯁꯛꯇꯤꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯛꯇꯤꯁꯤꯡꯗꯨ ꯄꯨꯟꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯪꯕꯥꯅꯕꯤꯅ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯂꯨꯔꯦ꯫ ꯃꯐꯝ ꯑꯗꯨ ꯅꯦꯠꯂꯨꯕꯗꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯃꯅꯤꯜ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯀꯨꯔꯥꯛꯀꯤ ꯁꯛꯇꯝꯗ ꯑꯣꯟꯈꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯗ ꯍꯦꯟꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯁꯪꯕꯥꯅꯕꯤꯗꯤ ꯃꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯂꯤꯀꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯪꯉꯤ, ꯃꯍꯥꯔꯥꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨꯕꯨ ꯌꯨꯝꯅꯤ ꯍꯥꯏꯔꯤꯕ? ꯑꯗꯨꯒ ꯀꯨꯔꯥꯛꯅ ꯀꯃꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ ꯍꯥꯏꯔꯤꯕ? ꯃꯍꯥꯔꯥꯅꯤ ꯍꯤꯡꯒꯦꯂꯩꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯍꯥꯛꯁꯦ ꯊꯝꯕꯥꯜꯒꯤ ꯂꯩꯔꯤꯛ ꯑꯃꯗꯒꯤ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯕꯥꯜ ꯃꯔꯛꯇ ꯁꯥꯟꯅꯕꯗ ꯆꯣꯛꯊꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜꯁꯤꯡꯒꯤ ꯋꯥꯍꯧꯗꯒꯤ ꯈꯣꯏꯃꯨ ꯃꯌꯥꯝꯒ ꯑꯩꯍꯥꯛꯀ ꯂꯝꯕꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯌꯥꯝꯅ ꯑꯣꯝꯗꯨꯅ ꯆꯤꯛꯄꯗ ꯑꯩ ꯏꯁꯥꯁꯤ ꯂꯣꯏꯅꯃꯛ ꯇꯦꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯩ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯊꯝꯅꯥ ꯃꯊꯛꯇ ꯇꯥꯁꯤꯜꯂꯤ꯫ ꯑꯩ ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯤ ꯑꯣꯟꯅꯤꯡꯕ ꯃꯇꯝꯗ ꯃꯤ ꯑꯣꯟꯕ ꯉꯝꯕ, ꯀꯨꯔꯥꯛ ꯑꯣꯟꯅꯤꯡꯕ ꯃꯇꯝꯗ ꯀꯨꯔꯥꯛ ꯑꯣꯟꯕ ꯉꯝꯅꯅꯕꯒꯤ ꯁꯛꯇꯤꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞꯇꯨꯃꯛꯇꯗ ꯑꯩ ꯀꯨꯔꯥꯛ ꯃꯁꯥ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯀꯨꯔꯥꯛ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯊꯝꯕꯥꯜ ꯃꯍꯥꯛꯁꯨ ꯁꯠꯀꯥꯏꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯊꯝꯕꯥꯜꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯊꯝꯕꯥꯜ ꯌꯦꯡꯅ ꯌꯦꯡꯅ ꯏꯁꯩ ꯉꯪꯗꯨꯅ ꯅꯨꯡꯉꯥꯏꯕ ꯇꯥꯟꯊꯥ ꯑꯃꯗ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄ ꯁꯅꯥꯌꯥꯏꯒꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯈꯨꯖꯤꯡ ꯄꯥꯏꯔꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯀꯨꯔꯥꯛ ꯑꯣꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯩꯁꯨ ꯅꯤꯡꯊꯧꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯨꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯂꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯩꯗꯧꯒꯅꯤ? ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯃꯍꯥꯔꯥꯅꯤ ꯍꯤꯡꯒꯦꯂꯩꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯀꯗꯥꯏꯗ ꯆꯠꯀꯅꯤ, ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯤ? ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ꯫ ꯃꯇꯝ ꯀꯨꯏꯅ ꯊꯝꯕꯥꯜꯒꯤ ꯃꯍꯨꯠ ꯅꯥꯄꯤ ꯑꯣꯟꯗꯨꯅ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯕꯨ ꯄꯨꯡꯊꯟ ꯊꯜꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜꯁꯤꯡꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯇꯤꯕꯨꯁꯨ ꯍꯟꯖꯤꯜꯍꯜꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯧꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯃꯥꯂꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯁꯅꯥꯌꯥꯏ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯁꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯒꯦꯂꯩꯅ ꯈꯨꯝꯃꯤ, ꯆꯠꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯁꯅꯥꯌꯥꯏꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯍꯤꯡꯆꯥꯕ ꯄꯨꯝꯕꯒꯤ ꯁꯛꯇꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯆꯥꯏꯊꯣꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯦꯜꯂꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯂꯤꯛꯂꯥ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯁꯛꯇꯤꯗꯣ ꯁꯥꯐꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯧꯕ ꯆꯥꯎꯈ꯭ꯔꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯥꯄꯤꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯑꯁꯤꯗꯤ ꯂꯟꯗꯟꯁꯤꯡꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯂꯤꯀꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯃꯤ ꯑꯁꯤꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯊꯥꯖ ꯊꯋꯥꯟꯅ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯛꯄ ꯃꯇꯝ, ꯂꯣꯏꯅꯤꯡꯗ ꯂꯣꯏꯁꯤꯜꯂꯛꯄ ꯑꯍꯤꯡ ꯃꯃꯩ, ꯆꯠꯅꯤꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯅ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯤꯛꯂꯥ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯞꯇꯛꯅ ꯃꯥꯂꯪꯕꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕ
mayang lamumgi ingna nungsiba manam amadi khagi lehaugi sumatningai oiba leinam marakta laisat loiduna kelakliba khagi lehau mayam amana hingelei amadi malikagi masada thengbasu yaw akoiba aduda pungchai chai mayam asina maram oi hingelei amadi malika tumkhul talamba adu kaire lengning da lengduna mamit masna anidu taru taru panglakle atiyada durbatarana ingna chikna ngalamle matam asida makhoi animak thuna haugatuna sintha pangnanaba mafamdo thadorakle aduga top mafam amada yorakle malika yaubana mafamdu pungan ngali mafam asi ungakta kuppa mafam amani makhoi animak mafam asi yoba matamda ungakta kuppa mafam ama oirabasu ingbadi karimata phauramde ungi marak asida asum changsilakpada kongol prik kaba amadi pokhaibagi makhol taraklammi wadi amatta ngangnadana makhoi animak makhol asigi maikairomda laklammi haujikti thengnare kom amada irang langna liklai mahi sauduna leiramlibado liklai mahi sauriba asidagi manil kharasu kari manil sing asina malikagi haksangda yaiba matamda malikadu magi pisum anigi mayaida leiba thambalgi mamidudagi thaktorakliba mangal adudagi hena masa pumba masek mangal nairaktuna liklai mahi pumba masada loinamak singsinduna chupsinkhi matamsida korong magi mangalsu macet malem leimaida yorokle matungda maharani hingelei amadi malika likla taba matam loikhibana hanba tare khanduna thambal pat adu tamna chelaklammi asum chelakpada ikhang khanghodana hingeleigi kuraki masadu phandoraktuna khaplakle masadu khaplakpadagi hingeleina malikagi sagal adubu paiduna asum lakpana thambal patu yobadagi hingchaba singi sakti leiriba mafam aduda makhoi animak paitharakle mafam asi yoba matamda malikagi masadagi ngasai chupsinkhiba liklai mahi singdu loinamak thaktoraktuna hingchaba singi sakti leiriba mafam aduda tinkhre asumna liklai mahi aduna hingchaba singi sakti leiba mafam aduda itin khibaga maikai khuding maktagi asaba nungsit kaya sisilaktuna amadi machu kayagi lechil mapai pasilaktuna mafam asida amatta oina punna tinaduna pulap changkhre haujikti malikagi masek mangal nairamba dasu naikhidre aduga korong mahaksu tarangna nongpok thangba chingdolda kakhalaktuna nganthoire maharani hingelei amadi malika pat adu thadoktuna lakle asum lakpana maru ikok kokpa mityeng sana uba ngamdraba maru kokpa lamhang amakhak lerami lamhang aduda malikagi makhongna hek sokpa maktada lamhang oiramba adu chawkhraba sanayaigi mangluraba yum phura dalan amadi konung praja pumnamak olakle praja singduna masagi saktamda nauna amuk halakpa aduda makhoi pumba loinamak haraunarami praja mayamdu makhoi anigi manakta changlaktuna khurumjai aduga konung tamna makhoi pulap laklammi konung manungdasu miyoi suna tilamle adubu maharani hingeleynadi macha sangbanabibu uramde maharani hingeleina ningthauna chingba leiriba mayamduda macha nupibu hanglammi adubu kananasu macha nupibu khanglamde masidagi mayamdu sangbanabibu amuk thiba hongnarakhi adubu thabum masing yamsilak phauba thiba phanglamde nongmadi malikagi mamangda mahak soibadagi surung manungda tasilami surung manung adu pungmam mamlammi adubu malika surung manung aduda maduna asum lakpada mangal thakthokpa kurak mayam ama pulap ungsinduna pairiba adu ure malika parap sangsinduna yengba matamda kurak singduna leina pairiba adugi makhada manam nungsiraba parijat lei mayam adugi mathak hek thangbada asangba machugi masam panbi amadi ureng machugi phijol setpi nupi ama tumduna leirammi nupi adugi masadagi mangal kaya amasu thakturaklammi malika nupi asi uba matamda khongdagi ton phauba tu chungi aduga yamna thuna nupi asigi manakta phamladuna nupi asigi mamaida nalure matamduda nupi adu tapna ahangba malangda kurak marakta paikhatkre aduga masa adudagi kurak mayam ama thoraktuna masa pumba macet mangkhre
असुमना नोंगालबदा मालिकाना मंगलांदुगी वारी पुनमक्तु निंगथौ अमदी महारानीदा तमले खुदक्तुदा थिनथब तौदना मखोय मयाम अमदी मनाय मसलगा लोइनना सनायाईगी नोंजुप थंगबदा लैरिबा अमत्ता ngairaba surung aduda laklami surung yoraba matamda मखोइना पाइनरक्लिबा mainam singdu mai chukhatuna surung manungda changlakle asum changlakpada yamna ingba mafam amakhak yoksilakle inglabasu ingna makhoi ninghanadana thajaba amaga loinana lepa leitana asum changsilai asumna changsilakpada chawkhraba unmatum amakhak phayungyungna leirambadu ure maingal aduda mayek sengna ure unmatum adugi manungda sangbanabidu asibagum leiribado मदुदा महारानी हिंगे लेदी कप्पा होरक्लम्मी मतम अदुमक्तदा मालिकागी पिसुम अनिगी मयाइदा लेरिबा थंबालगी ममीदु मयक सेंगना मंगाल नायरक्ले असुमना थंबालगी ममीना मसेक मंगाल नायरक्पा असिदा उंदु मनिल ओनख्रे अदुगा संगबानबिदी लेमाइदा असीबा अमगुमना तारक्खी मतमदुदा मालिकागी ओइ थंगबा खुनिंगथौ अदुदा इरंगलंगबा मनी अमखक उनसादा नपदौना थोरक्लम्मी मदुदा मालिकाना संगबानबिगी मनाक्ता चंगसिलक्तुना फमथै अदुगा महाकी ओइ थंगबा खुनिंगथौ मनी थोकलिबा अदुना संगबानबिगी मराइबक्ता थेंगलुरे मतम असिमक्तदा संगबानबी मसेक मंगाल कयागा लोइनना ममित्तु पांगलगा हगुलई अदुगा महाक लाइरेंबी संगबानबी ओंथोख्रे ओइरिबा मतौदुदा तिलंबा मयामदु अंगक्पा हाइबदु ओइरम्मी अदुबु मालिकादी ममा लाइरेंबी संगबानबीदा इमा हाइना कौदुना कोलगा कपचै लाइरेंबी संगबानबीना मचा मालिकाबु थेमजिलगा असुमना हरई नमा अइना लाइनिंगथौ सोरारेनगी खैदौ थंबालदा तिनख्रबा मतुंगदा इचागी थमोय सोकपा निंगबा कायहोबदु लाइरेंबी इरेमना हन्ना हन्ना लाइनिंगथौ सोरारेनदा वकलक्खी मतमदुदा लाइनिंगथौ सोरारेनना नमा अहाकपु अमुक हन्ना ताइबंग मियोय पोकता पोकलुरगा नचा मालिकागा थेंगनरबा मतुंग अमुक हलउ हाइदुना अइबु महारानी हिंगेलैगी मचा ओइना पोखनखिबनी असुमना मतुंगदा सनायाईगी निंगथौ अमदी महारानीदा मचानुपा अमसुंग मचानुपी पोकचरो हाइना बोर पिरम्मी अदुगा मचानुपी मालिकादसु अवाबा तारबा मतमदा नमा अइबु निंगसिंगलउ मतमदुदा सोइदनमक लाके हाइरमलगा मनिल ओंदुना पाइरगा चटख्रे मालिका मबुंगी मनाक्ता पी लाइजपात की मपालगी खांगपोक संगदुदा हल्लगे खंदुना निंगथौ अमदी महारानीदा लंबी ताअल्लगा पी लाइजपात तमना लाकले असुम लाकपना असुकपा मफम अमखक लांथोरक्तुना महाकना पिकलिंगै इहान हाना थुंखिबा उमंग अदुगी तुरेल मपाल अदु योरक्ले तुरेल मपाल असि योरक्पा मतमदा सा सिंगना खोंबगी मखोल कया तारकलम्मी मखोलसिगी माइकै तमना मालिका संगसिलक्पा मतमदा उरे नुपा अमबु सओमना हायहत्तुना हाटके तौरिबदो मतमदुदा मालिकाना खंगलाउ लौरई नुसिरबा आइगी मरुफ अमुक्ता ngaइखो खोंजेलदु ताबा मतमदा सओम मालिकादा येंगलई अदुगा नुपादु थादरमलगा सओम मालिकागी मनाक्ता चेंसिलई मालिकाबु कोलगा सओमदु कपचै अदुगा सओमदु मालिकाबु थादोकलगा हौना अमुक्तंग खोंगी मतमदुदा उमंग असिदा लेरिबा सा उचेक पुंबा थोलई मालिका लेरंबदु उबदा सा सिंगदु यामना हरावरम्मी असुमना ngaihak लेरबा मतुंगदा मालिकाना तारगा लेरिबा नुपा अदुगी मनाक्ता चंगसिलक्तुना नुपा अदुबु ज्ञान तानबो होतनै सा उचेक पुंबदुसु मालिकागी मनाक्ता चंगसिलक्तुना मालिकागी मतेंग पांगली फना कुइना लाक्नरबगी मतुंगदा नुपादु वखल तारकले नुपा असिना वखल तारकपा मतमदा मालिकाबु इहान हाना उरे मालिकाबु उबमक्तदा नुपादु मिट कुपकनी हाइबा काउबु मखै मालिकादा मुन्ना येंगलगा लै नुपा असिगी हुना येंगलक्पा मियेंग अदुना मालिकागी वखलदु इरांग लांगी मसादु इथक थकटली तौफम चाफम खंगजदे मखोंग खोंदोना मालेम लेमाइदा सुरु सुरु नोइदुना मखुद अनिना फिजीदा कन्ना पासिंदुना ममाइदुना समलांगी मरुमदा लै ngaihakti sa nga singsi tumina lei mafam aduda nungsit phawba lepkhibadongna tawi adubu nupa asina achikpadu thugaiduna asomna hairei nahakpu kanano tasengna umangsigi lairembira natragana lairembigi machabu oiribjala
मालिका मची खजिक फाउब लेंदना असुमना खुमलई अहाक्ति लाइरेंबी नचदे उमंग असिदा इबुंग अनीगा लेमिनजबनी इमिंगना मालिका कौजे मालिका असि हरमनगा हन्ना फाउब इलमदना चटखिगे तौबा मतमदा नुपा असिना मालिका की खुजेंदु पाइख्रे अदुदगिदी मालिका चटपा याद्रे थमोयगी मिहुलसु तांथा नाइना खोंजेल यांखटपा हेंगलक्तुना ममित उसिंदुना खांगजै मतौ असिदा सा पुंबसु उनालक्ता लोटख्रे नुपा असिना मालिकादा अमुक हाइरई कदाइदा चटकेदोरिबनो मालिका मतमसिदा मसादु खरदि तपथरई अदुगा नुपा असिदा उनसिलगा असुमना हाइरई इबुंगी मनाक्ता नुपा असिना अमु हाइरई साहिंग साबा सा मयामसिगी खयाता अइबु लंगसिलमलगा चलगे हाइरिब्रा सक्ता सुदा इंगना निंगथीबी मिंगसु ताबदा थमोइबु नोथोकहलिबी करिगी थमोइदो अदुक यामना कनबनो मालिकाना नुपासी येंगदुना असुमना हाइरई इबुंगदी करी मिंग कौगे मफम सिदना मतौ करमना लाकपनो नुपा असिना खुमलई अई समुद्र खोंबालदा लैबा पुनिशान कौबा लम अदुदगिनी मफम सिदा मरुप सिंगा सदानबा लाकपनी अदुबु लमाकनबदगी मफम सिदा अई लाकले अदुगा मालिका नहाक्का थेंगनरे अईगी मिंग नीलकांत कौई मालिकाना अमुक हाइरई अदुदी इबुंग नचलगी खुजेंगसी थादोकपिरो इबुंग सिंगी मनाक्ता हाना चलुकिसी अदुगा कोना इबुंगी खोंलोइसिंदु अमुक थीरसी असुमना मालिकाना हाइरकपदगी नीलकांतना मालिकागी खुजेंगदु थादोकले अदुगा मखोय अनि तुरेल खोंबन अदुदा लाक्तुना लेपलरे मालिकाना खु लैताना फमथरगा तुरेल अदुगी इमाइदा मकुटना सोई मतम असिदा तुरेल असिदगी नौगा कोनना ही अमखक फावगलई मखोय अनीना ही असिदा काखटके तौबा मतमदा सा उचेकसिंगदु मखोयगी मनाक तमना चनसिलक्तुना मालिकागी फिजीदा मयाना चिकनरमी चटखिनु हाइबगी मतौगुमना खामजरमी अदुबु मालिकाना सा उचेक पुंबदु थेमजिनजै महाक मबुंगी मनाक्ता चलुखिगे अदुगा अमुक हलक्के हाइना थेमलम्मी मतुंगदा नीलकांत अमदी मालिका हिदु होंदुना पीलाइजा पात तमना लाकले पीलाइजा पातु योक्सिलक्पा मतमदा खांपोक संगदु उरे मतमदुदा मालिका मिलु नापोम अनिदगी पिरांग इहौरई हिदु असुम असुम होंजिलक्पना खांपोक संगदुगी मपादा खामदुना मखोय अनिमक पाटपान अदुदा काखलक्तुना खांपोक संगदुदा चंगलई खांपोक संगदुगी मनुंगदा चंगलक्पा मतमददी मी लेनबगी ममी अमत्ता तारमदे असुमना खांपोक संगसिगी अकोइबा अमदी उमंग असिगी अयाम्बा सरुक्ता चंगदुना थीरबसु मबुंग अनीदी थीबा फंगद्रे मबुंग अनीबु थीबा फंगद्रबदा मालिका मथुआ यामना वारम्मी मालिकाबु नीलकांतना निंगथीना थेमदुना मबुंग अनीबु थीरुसी हाइदुना महाकी मरमदम पुनिशानदा मालिकाबु पुदुना लाई पुनिशान हारिबा लमसी योरबदा मालिकाबु नीलकांतना कोनुंगदा पुसिलई अदुगा निंगथौ अमदी महारानीबु मागी ममा अमसुंग मपानी हाइना मालिकादा मसक ताई अदुगा मालिकागा थेंगनखिबगी वारीदुसु ममा अमसुंग मपादा लोइनमक तम्मी निंगथौ अमसुंग महारानीसु मालिकागी सक्तमसिना पुंगसुम हेक सुमतलमी अमदी मालिकागी पिसुम अनीगी मयाइदा लेरिबा थंबालगी खुदम असिनसु मालिकाबु अचंबा नुपी अमदी खक नत्ते हाइदुना निंगथौना खलम्मी मरमदुना निंगथौना हाइरई मालिका नहाक अइगी इमौ ओइजरगे नीलकांतसु वाफमदु ताबा मतमदा यामना हराउजरम्मी अदुबु मालिकानसु मबुंग अनीदु फंगलबा मतुंगदा लुहोंगसी हाइना हाइरम्मी वाफमसी यानरदुना मालिकाबु कोनुंगदा नुंगाइना थमले अदुगा निंगथौना लेबाक कयादा मी थादुना मालिकागी मबुंग अनीबु फंगनबा थिहल्ले नीलकांत अमदी मालिकासु नुंगती नुमित खुदिंगी उनदुना कोइमिनरमी अमसुंग मयामबदु थिमिनरमी नोंगमदी निंगथौगी दरबारदा मियोय खरा लाक्तुना पुनिशान असिगी कैथेलदा अंगाउबा अमना कैथेलदगी पोचै लाक्तुना चारे अदुना अंगाउबा असिबु फाजिनबियु हाइदुना निंगथौदा वाकटलरे निंगथौनसु मखोयगी वाकट असि ताबिरदुना नुमित कयानि चंगना अंगाउबा असिबु थियनदुना दरबारदा पुरकले निंगथौना अंगाउबा असिदा वहंग पहुंग तौबा मतमदा लोली अमता फाउनद्रे निंगथौना अंगाउबा असि हिंबगी करिसु कानद्रे खंदुना
ꯃꯤꯍꯥꯠ ꯄꯨꯡꯗ ꯄꯨꯔꯒ ꯃꯉꯛ ꯁꯝꯗꯨ ꯀꯛꯂꯒ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯣꯅꯨꯡꯒꯤ ꯍꯩꯀꯣꯜ ꯑꯃꯗ ꯅꯤꯂꯀꯥꯟꯇ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯆꯔꯥꯡꯅꯕ ꯑꯃꯈꯛ ꯐꯥꯎꯔꯛꯄꯗꯒꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯤꯂꯀꯥꯟꯇꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯜꯂꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯂꯤꯀꯥꯁꯨ ꯃꯤꯍꯥꯠꯄꯨꯡ ꯑꯗꯨꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯤꯀꯥꯒꯤ ꯃꯕꯨꯡ ꯑꯍꯟ ꯊꯣꯏꯕꯗꯨ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯁꯥꯡ ꯍꯥꯏꯒꯠꯇꯨꯅ ꯌꯥꯟꯊꯒꯗꯧꯒꯤ ꯇꯧꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯂꯤꯀꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯡꯁꯥꯡ ꯄꯥꯏꯔꯝꯕ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯡꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯃꯥꯂꯤꯀꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯤꯀꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯃꯕꯨꯡꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯃꯈꯨꯠꯅ ꯄꯥꯏꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯈꯤ꯫ ꯃꯆꯜ ꯅꯨꯄꯤ ꯃꯥꯂꯤꯀꯥꯕꯨ ꯎꯖꯕ ꯃꯇꯝꯗ ꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯃꯣꯆꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯂꯀꯥꯟꯇꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯂꯤꯀꯥꯅ ꯊꯣꯏꯕꯕꯨ ꯃꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯅꯤꯂꯀꯥꯟꯇꯗ ꯇꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯥꯂꯤꯀꯥꯒꯤ ꯃꯕꯨꯡ ꯐꯪꯂꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯃꯥꯂꯤꯀꯥꯗ ꯃꯆꯥꯅꯨꯄꯥ ꯅꯤꯂꯀꯥꯟꯇꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯥꯂꯤꯀꯥꯁꯨ ꯏꯀꯥꯏꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯂꯀꯥꯟꯇ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯃꯆꯥꯅꯨꯄꯥ ꯅꯤꯂꯀꯥꯟꯇꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯂꯀꯥꯟꯇ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥꯂꯤꯀꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫